Hi mayam, blog se loi fauda yengbiyo duga mayam su kai khalle haibdo hai fira biro mayam sigi sambal khari je sigi makhada aigi si makhalai se aigi farm ne bugo duga somda su asigi turen se lanthoga aigi farm lai duine ba du ai farm gi akoi base kai no aina utning ba khar lai bugo de utcharake du mayam gi mot kai lai ge haibdo hafet yengminna je mayam si se aigi farm gi akoi ba holik lai ri ku amje फजन चाइरे चाइबा जे फगी नते अदु सिजे अखोय बागी कलेक्शन ने अखोय गी लौबुक मयाइदगी लेरंबगी सुम खुलकने बदुगा अखोय गी संगसिदा थम्बने बको अखोय बाई कलेक्शन ने अदु सिदा 100 पाइपर्स B7 अदुगा वटका मयाम सिदा लैरिजे अदु सिगी अतांग बु युजे मयाम अदु होजिगी वीडियो दो येंगागा मयाम गी थमोइदा करी फावगे खराद ओरसु नुंगाइरमोइको अदु अखोयदने हेना नुंगाइते हैबदी अखोयगी अकोइबदा थोकपनिना को अखोयगी फार्म गी अदो मयाम सिगी सुमाइना मोटला इसे कमाइना थोलखिबनो हाइबदो अई हाइजरकेबको सिजे हाना अखोयगी तुरेन जे सुमाइना मोटलमदे अदुबो अखोयगी सि तुरेन मपानदा सातपा लै अंगौबदो खुदसिसु फजन मोटले थबक सुरुबा अदुगिने खामेन सिनबदो चिंखटलुबा अखोयगी सिगी तुरेन मपानदा होबा अंगौबदो अदु मदो सातला कांदा अखोयगी मी खरना दम वीडियो ड्रोन द नमगा थगलकने फेसबुक दा अदु वायरल फजन चले अदु वीडियो दो हदी यामसु फजेबको अदु हेक थगलुबदे वायरल चटखिबदगी अदुम मयामजे थोमजिल्ले पुरा अस फजन थोमजिल्ले नुंती गेम द तत्रेबको अदुम लाक्सिल्ले मी सिजे अदु अखोयजु अहामबददि हरावरमेबको अखोयगी मफम अमा सुमाइना टूरिज्म स्पॉट की टाइप ता मीना खंगबिरकपसि याम थीना नुंगाइबमबुदि फावरमे अदु होजिकति हराउद्रे हाइदि ngasa aina utkhibudo adune kama haraudoino natra si potse mayam thorokpa yaba ai kitang haijegeba mayam da hojigi likli bottle se koi farm da thamamba je sigi potse hayeng akoi low linga khidoini natra na phau linga khidoini aduda mu portion khoirak doini akoina farm da yeng akoi bubudi yengani kai leirige kholige na adu uhauदबा लिगली यू बोतल ले होबसिंग दो हयें लौ खोइबा गांदा कंपलसरी दि कायरनिबा अदु काइगिबा पोतो हयें अखोइना लौ नापीगुम पेंगबा चंगबा गांदा खुद यातपो और नत्रगना खोंग यातपा कंपलसरी दु दि थोकनिबा नत्रा अदु थोरा कांदा अखोइ सोगा थबक सुबा याबा नते अखोइ इमुंगदा अखोइगी इमुंगी ओइना सुम एग्जांपल ओइन पिजेगेबको अखोइ इमुंगदा आइने अखोइ माने अखोइ बा थबक सुबदा अखोइ बा आम सोखरो नत्रगन आई सोखरो मोय अनि खक सुदोइने अहुम मी अहुम सुरम बदे मी अनि खक तना सुरक पाइजे अदुम पोथोक ति हंदरनी नत्रा
ꯄꯣꯠꯊꯣꯛꯇꯤ ꯍꯟꯊꯔꯅꯤ ꯑꯗꯨꯒ ꯄꯣꯠꯊꯣꯛ ꯍꯟꯊꯔꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗꯁꯨ ꯁꯣꯛꯑꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗꯁꯨ ꯅꯠꯇꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯣꯠꯊꯣꯛꯇꯣ ꯋꯥꯠꯂꯛꯑꯕꯅꯤꯅ ꯑꯩꯈꯣই ꯃꯌꯥꯡꯗꯤ ꯑꯗꯨꯝ ꯂꯩꯔ ꯆꯥ ꯇꯥꯕ ꯃꯌꯥꯡ ꯍꯔꯥꯎ ꯇꯥꯕ ꯅꯠꯇ꯭ꯔꯥ ꯃꯆꯥ ꯑꯣꯏꯅ ꯊꯣꯔꯛꯄ ꯌꯥꯕ ꯃꯨꯟꯅ ꯈꯜꯂꯗꯤ ꯌꯥꯝ ꯂꯥꯛꯄ ꯌꯥꯕ ꯊꯣꯔꯛꯄ ꯌꯥꯕ ꯌꯥꯝ ꯂꯩꯕꯅꯦꯕ ꯃꯨꯟꯅ ꯈꯤꯇꯪ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯃꯤꯅ ꯍꯨꯟꯁꯨ ꯍꯨꯟꯇꯣꯛꯑꯣ ꯃꯣꯏ ꯁꯤꯒꯨꯝꯕ ꯂꯤꯛꯂꯤ ꯕꯣꯇꯜꯁꯦ ꯀꯩꯅꯣꯁꯦ ꯑꯗꯨ ꯌꯦꯡꯉꯣꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯈꯥꯏꯔꯝꯃꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯀꯩ ꯌꯦꯡꯉꯣ ꯀꯩꯅꯣꯒꯤ ꯗꯤꯁꯄꯣ ꯃꯌꯥꯝꯗꯣ ꯌꯦꯡꯉꯣꯕꯀꯣ ꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯧ ꯊꯪꯅꯕꯗ ꯇꯧꯔꯤꯕ ꯑꯍꯟ ꯃꯈꯩ ꯂꯧ ꯂꯩꯔꯤꯕ ꯑꯍꯟ ꯃꯈꯩꯁꯤꯅ ꯋꯥꯈꯟꯗ ꯁꯤꯡꯉ ꯂꯩꯈ꯭ꯔꯕꯅꯦꯕꯀꯣ ꯑꯝꯇꯪ ꯃꯇꯥꯡ ꯆꯥꯕ ꯑꯝꯗꯗꯤ ꯑꯝꯇꯪ ꯊꯤꯛ ꯇꯧꯒꯦ ꯀꯥꯏꯅ ꯑꯗꯨ ꯌꯦꯡꯉꯣ ꯅꯣꯡꯃ ꯂꯥꯛꯑꯒ ꯍꯥꯏꯗꯤ ꯃꯗꯥꯎ ꯊꯤꯕ ꯑꯃꯗ ꯇꯣꯛ ꯊꯤꯛ ꯇꯧꯈ꯭ꯔꯣ ꯈꯠꯅꯕ ꯍꯧꯖꯤꯟꯈ꯭ꯔꯣ ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯈ꯭ꯔꯣ ꯑꯗꯩ ꯍꯧꯖꯤꯛ ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯏꯕꯗꯨꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯃꯣꯏꯅ ꯈꯟꯗꯣꯏꯅꯦ ꯍꯦꯔꯥ ꯃꯣꯏꯒꯤ ꯂꯝꯗ ꯂꯥꯛꯑ ꯐꯥꯎ ꯁꯥꯕ ꯁꯣꯝꯗ ꯀꯨꯝꯊꯔꯛꯈꯤꯁꯅꯨ ꯀꯥꯏꯅ ꯁꯨꯝ ꯁꯤꯡꯅꯕ ꯑꯃ ꯂꯩꯅꯈ꯭ꯔꯗꯣꯏ ꯅꯠꯇ꯭ꯔꯥ ꯅꯣꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯕ ꯅꯣꯏ ꯑꯩꯈꯣꯏꯅ ꯌꯥꯅꯔꯛꯇ꯭ꯔꯗꯤ ꯀꯅꯥ ꯍꯔꯥꯎꯔꯅꯤ ꯃꯌꯥꯡ ꯍꯔꯥꯎꯔꯅꯤ ꯁꯤꯁꯨ ꯊꯣꯔꯛꯄ ꯌꯥꯕꯒꯤ ꯃꯆꯥ ꯑꯃꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯁꯦ ꯊꯛꯑꯝꯃꯒ ꯒ꯭ꯂꯥꯁꯁꯦ ꯊꯨꯒꯥꯏꯈꯤꯕ ꯀꯩꯅꯣꯁꯦ ꯂꯤꯛꯂꯤꯁꯦ ꯊꯨꯒꯥꯏꯔ ꯊꯝꯃꯝꯕ ꯌꯥꯎꯔꯤꯕ ꯀꯤꯛꯁꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯈꯪꯗꯦ ꯃꯣꯏ ꯕ꯭ꯔꯦꯟꯗꯣ ꯍꯥꯏꯐꯦꯠ ꯍꯥꯡꯇꯣꯛꯑꯒ ꯀꯔꯤ ꯌꯥꯎꯔꯤꯅꯣ ꯀꯥꯏꯗꯣ ꯌꯦꯡꯅꯤꯡꯉꯦꯕ ꯁꯨꯝ ꯍꯥꯏꯗꯤ ꯁꯨꯝ ꯏꯔꯟꯖꯅ ꯁꯨꯝ ꯊꯝꯃꯝꯕ ꯀꯩ ꯀꯥꯏꯒꯦ ꯍꯥꯏꯕꯅꯤꯗ ꯑꯃꯨꯛ ꯊꯨꯒꯥꯏꯕꯤ ꯁꯥꯟꯅꯔꯝꯃꯦꯕ ꯑꯗꯨꯁꯨ ꯑꯃꯨꯛꯀ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯤ ꯁꯤꯗ ꯂꯥꯛꯏꯁꯤꯡꯁꯦ ꯀꯣꯏꯕ ꯂꯥꯛꯏꯁꯤꯡꯁꯦ ꯑꯅꯝꯕꯗ ꯁꯨꯝ ꯌꯦꯡꯖꯕꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯨꯔꯕ ꯅꯣꯏ ꯑꯩꯈꯣꯏꯒꯨꯝꯕ ꯍꯥꯏꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯅꯝꯕ ꯑꯣꯏꯌꯦꯕ ꯁꯤꯗ ꯆꯥꯛ ꯆꯥꯅꯕ ꯂꯥꯛꯄꯁꯦ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯑꯍꯟꯁꯤꯡ ꯀꯥ ꯍꯦꯟꯅ ꯂꯥꯛꯇꯦꯕ ꯑꯗꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯪꯉꯕ ꯑꯩꯈꯣꯏꯅ ꯂꯥꯛꯑꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯆꯈꯥꯏꯔꯝꯃ ꯈꯣꯠꯂ ꯇꯧꯔꯀꯥꯟꯗ ꯌꯦꯡꯉꯣ ꯑꯩ ꯁꯤꯗ ꯑꯃꯒ ꯍꯥꯞꯆꯔꯝꯒꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯁꯤꯗ ꯆꯈꯥꯏꯔꯝꯃꯤꯁꯦ ꯀꯅꯥꯅ ꯁꯦꯡꯗꯣꯛꯄꯤꯕ ꯂꯥꯛꯀꯅꯤ ꯁꯔꯀꯥꯔꯅ ꯁꯦꯡꯗꯣꯛꯄꯤꯕ ꯂꯥꯛꯇꯣꯏꯔꯥ ꯆꯥꯔꯝꯕ ꯃꯤꯗꯨꯅ ꯁꯦꯡꯗꯣꯛꯄ ꯂꯥꯛꯇꯣꯏꯔꯥ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯧ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯦꯡꯗꯣꯛꯄ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯂꯧ ꯑꯃꯣꯠꯄ ꯆꯪꯉꯛꯑꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯦꯡ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯁꯦꯡꯉꯀꯥꯟꯗ ꯑꯗꯨ ꯑꯃꯣꯠꯄꯗꯨ ꯈꯛꯇ ꯁꯦꯡꯉꯀꯥꯟꯗ ꯑꯩꯒ ꯑꯩꯈꯣꯏ ꯕꯥꯒ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯦꯡꯉꯀꯥꯟꯗ ꯅꯣꯡꯃ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯪꯈꯤꯕ ꯌꯥꯏ ꯍꯥꯏꯗꯤ ꯃꯇꯝꯗꯣ ꯐ꯭ꯔꯤꯗ ꯅꯣꯏꯅ ꯆꯥꯅ ꯊꯛꯅꯔꯝꯕꯒꯤꯗꯃꯛꯇ ꯅꯣꯏꯅ ꯅꯨꯡꯉꯥꯏꯔꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯄꯤꯔꯝꯒꯅꯨ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯣꯏ ꯅꯨꯡꯉꯥꯏꯌꯣ ꯈꯣꯠꯂꯣ ꯑꯗꯨꯒ ꯅꯣꯏꯒꯤ ꯌꯨ ꯒ꯭ꯂꯥꯁ ꯕꯣꯇꯜꯒꯨꯝꯕꯗꯣ ꯐꯖꯅ ꯑꯩꯈꯣꯏꯅ ꯎꯒꯗꯕ ꯃꯐꯝꯗ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯃꯄꯨꯅ ꯎꯔꯗꯤ ꯃꯣꯏ ꯊꯩꯖꯅꯤ ꯍꯥꯏꯔꯒ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯩ ꯊꯥꯕ ꯌꯥꯕꯁꯤꯡꯗꯨꯅ ꯊꯥꯕꯤꯔꯝꯃꯣ ꯑꯗꯨ ꯀꯩꯁꯨ ꯋꯥꯕ ꯊꯕꯛ ꯅꯠꯇꯦꯗꯅ ꯑꯗꯨ ꯁꯨꯝ ꯌꯦꯡꯉꯣ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯗꯨꯝ ꯂꯥꯛꯈꯤꯅꯤ ꯑꯗꯨꯝ ꯂꯥꯛꯁꯨ ꯂꯥꯛꯈꯤꯅꯤ ꯇꯠꯇꯅꯁꯨ ꯑꯗꯨꯝ ꯂꯥꯛꯈꯤꯅꯤꯕꯀꯣ ꯑꯗꯨ ꯃꯤ ꯂꯥꯛ ꯑꯃꯅ ꯗꯤꯁꯄꯣ ꯄ꯭ꯂꯦꯠ ꯑꯃꯃꯝꯇꯪ ꯂꯪꯊꯣꯛꯑꯝꯃꯁꯨ ꯂꯥꯛꯑꯝꯃꯅꯦꯕ ꯑꯗꯨ ꯈꯔ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯅꯁꯦ ꯍꯥꯏꯕꯅꯤꯗ ꯄ꯭ꯔꯗꯛꯁꯟꯗꯣ ꯑꯩꯈꯣꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯁꯤꯜꯂꯛꯑꯗꯤ ꯑꯩꯈꯣꯏꯁꯨ ꯐꯥꯝꯗꯣ ꯌꯥꯝ ꯀꯟꯅ ꯇꯧꯕ ꯉꯝꯃꯣꯏꯕ ꯍꯥꯏꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯍꯥꯏꯁꯤ ꯌꯥꯝ ꯁꯥꯊꯤꯕꯗ ꯌꯥꯎꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯇꯨꯝꯕ ꯉꯝꯄꯣꯟꯇꯦ ꯄꯣꯠꯁꯦ ꯑꯗꯨꯅꯅꯦ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯀꯦ ꯍꯥꯏꯅ ꯈꯟꯕꯤꯔꯗꯤ ꯋꯥꯈꯜ ꯂꯩꯕꯤꯔꯗꯤ ꯑꯩꯈꯣꯏ ꯐꯥꯔꯃꯔꯁꯤꯡꯒꯤ ꯐꯥꯝꯗ ꯌꯨ ꯕꯣꯇꯜ ꯊꯝꯕꯤꯔꯝꯒꯅꯨ ꯍꯥꯏꯗꯤ ꯂꯤꯛꯂꯤꯒꯨꯝꯕ ꯍꯥꯏꯗꯤ ꯀꯩ ꯁꯣꯛꯄ ꯌꯥꯕ ꯈꯣꯠꯄ ꯌꯥꯕꯒꯨꯝꯕ ꯊꯝꯕꯤꯔꯝꯒꯅꯨ ꯐꯖꯅ ꯆꯥꯛ ꯆꯥꯅꯕ ꯂꯥꯛꯑꯣ ꯀꯣꯏꯕ ꯂꯥꯛꯑꯣ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯋꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯗꯨꯝ ꯈꯤꯇꯪ ꯐꯖꯗ꯭ꯔꯦꯕ ꯌꯦꯡꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯂꯥꯛꯑꯣ ꯑꯩꯅ ꯀꯥꯞꯄꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯅ ꯆꯠꯂꯨꯕ ꯈꯤꯇꯪ ꯑꯁ꯭ꯋꯥꯏ ꯃꯇꯦꯛꯇꯨ ꯈꯛꯇꯅꯦꯕ ꯃꯊꯛꯇꯒꯤ ꯑꯗꯨꯝ ꯐꯖꯅ ꯃꯣꯠꯂꯦꯕ ꯄꯣꯠꯁꯦ ꯄꯨꯔꯥ ꯑꯗꯨꯝ ꯆꯥꯅꯔꯝꯃꯒ ꯑꯗꯨꯝ ꯂꯪꯈꯥꯏꯕꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯑꯩꯈꯣꯏ ꯃꯥꯈꯣꯏꯗꯤ ꯍꯥꯟꯅ ꯇꯨꯔꯦꯟꯗ ꯂꯨꯖꯔꯝꯃꯦꯕ ꯍꯧꯖꯤꯛꯁꯦ ꯃꯣꯏ ꯇꯨꯔꯦꯟꯗ ꯂꯨꯖꯅꯤꯡꯗ꯭ꯔꯦ ꯀꯩꯅꯣ ꯃꯣꯏ ꯆꯥꯛ ꯆꯥꯅꯕ ꯂꯥꯛꯑꯒ ꯑꯣꯁꯤꯜꯂꯝꯕ ꯃꯊꯤ ꯐꯥꯏꯔꯝꯕ ꯈꯣꯠꯄ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯟꯗ ꯂꯨꯖꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯐꯖꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯅꯤꯗ ꯑꯗꯨꯅ ꯃꯌꯥꯝ ꯈꯤꯇꯪ ꯍꯥꯏꯗꯤ ꯆꯥꯅꯔꯝ ꯇꯥꯔꯁꯨ ꯃꯩ ꯐꯖꯅ ꯊꯥꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯤꯛꯂꯤꯗꯣ ꯐꯖꯅ ꯕꯣꯇꯜꯗꯣ ꯐꯖꯅ ꯊꯝꯕꯤꯔꯝꯃꯣ ꯁꯤ ꯃꯉꯥꯏꯔꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯕꯕꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯅꯕꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯍꯥꯏꯐꯦꯠ ꯂꯥꯛꯑꯒꯁꯨ ꯑꯩꯅ ꯍꯥꯏꯁꯦ ꯊꯥꯖꯗ꯭ꯔꯗꯤ ꯍꯥꯏꯐꯦꯠ ꯂꯥꯛꯑꯒ ꯁꯔꯚꯦ ꯍꯥꯏꯐꯦꯠ ꯇꯧꯕꯤꯌꯣꯕꯀꯣ ꯑꯩꯈꯣই ꯁ꯭ꯋꯥꯏ ꯃꯅꯥꯛꯁꯦ ꯄꯨꯔꯥ ꯂꯣꯏꯔꯦ ꯇꯨꯔꯦꯟ ꯃꯄꯥꯟꯒꯥꯁꯦ ꯂꯣꯏꯔꯦ ꯄꯨꯔꯥ ꯂꯣꯏꯔꯦ ꯍꯥꯏꯍꯩꯗ꯭ꯔꯦ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯊꯦꯡꯅꯔꯁꯦ ꯑꯗꯨꯗꯤ